म्यांमारगा थंगना लेबा उख्रुल डिस्ट्रिक्ट एकर 95 थारंबा लोकपा यारबा पोपी पांबीसिंग याथतख्रे हाइरी ngarang thokpa police ki report amada ukrul district ki manung chanba nagana namna taba mafam mulam songfai amadi sinakaithel LM block ta ukrul district ki additional superintendent ringthing hongchui ki meeting makhada amadi forest department ga loinana hunpum village amadi 𝗧𝗏𝗡𝗏 green lovers ki volunteer singa loinana numit humni chupna popi pambi adu yanthakibani hairi ringthing hongjuina hai lona yadaba popi thabagi thabak asi lokpa yabagi matam yaudringeda loina yanthatkani hairi loinana chathariba drive asi ukrul district ta leiriba ching singdagi popi thaba maru fangna muthatnaba pandamda pangthokpani hairi humdra mangarak suba republic day na lakpada state asida khunda leita minariba kanglo furup pumnamak thamapan suraba fawba loisinba ngamdana lairakpa tangdu leita daba phibam asi ngasi numit asigi yaipharaba pungfamda ibado pakhangba panduna sari wasak nakhrabanina makha tabada aikhoi pumnamakna isorgi mafamda hanagumna ingna chikna leinanaba thongni minarasi haina sibesena manipur pradesh na miyamda yaifa fawjal pirakle